अरीब चहीना लोइसिलकपदा कैथेल फंबिरिबा इमा इबेल सिंगदगी करी अवाट अपा अमदी अनौबा चहीना लाकपसिदा मोइना पाइखरनिंगबा थबक थौरम सिंगी मतंगदा इमा इबेल सिंगदगी ELITETV गी माइकैदगी अखनबा पाउदा ममा तामिनसी। तो इबो हंदकी अनौबा चहीना लाकपसिने करी थबक थौरम पाइखरहनिंगबा अमदी सुम इबो की अवाट अपा लैबगुंबा अदगी करी हाइबिनिंगबगेदो अदु खर थंबी अवाट हादनी कथेन फमिने थोले कोरोना हंजलकपदई पोसु सितरे अदगी अमुकसु नाबा यकपगी अकीबा अखंग अमा इसादा अमजु फाउजबनिना काबा मतमदसु याम वाना काजरे अदुबु हंदक अमुक कोरोना लाए हायरकपसिदा अमुक हेना पाखतले इसाजे निकपम यावेबा कईना हाबदी अखोई नोमगी सिदैदा करी हानी मरुप हुनबा कलेक्शन लाआवनिना अखोइना लौसलुरे पोतु योनिंगबनिना सेन थुंगी मफमदसु बको सेन थुंगी अफबजे अखोइदे कानाबजे फंगद्रबनिना वाई अदगी मथंग हुजिसु लाए हायरबनिना अखोइसु कीरे याम कन्ना जे अनौबा चही लाकपसिदादी अखोइसु नादे येतना मयाम पुन्ना कादना खोतना फंबसे ngamba oijage ibe moijo afaba adana yekte bodu moibiu ado ibo covid mamangi potsit kane ado covid ki lepu matung na phamba potsit sikane kamai tawbige yam thine khenare yam thine covid mamang de potse khoji yam sitle ado hajikti potse sitre laga phamaga hanbagi phibam da dum leire अनौबा चहीना लाकपसिदा इबो करी ओहेनिंगबगी मतंगदो अदुसु खरा थंबियुने अनौबा चहीना लाकपसिदा अखोइसु कानाबा हाइदिको कानाबा ओजबा अदे सरकारनासु अखोइसु हौगिबा कोविड ममांगदसु पीद्रे हजिक मौलाए मोहारे अखोइसु कानाबदो खिताजु पीबीबा पामे आइगी मिंगा लैफमगा हाना मुक्ता हाइबियुने आइगी लैफमदि आइगी इमिंगना थोंगाम बिसंग मचा अदुगा लैफमना सिंगमैवांग मखिति लेकाय मोंखांग लंबी अदुदगी अरोइबा चहीना लाकपसिदा हौगिबा चहीसिदि अमुक्तैबा हाइदिंगा लैतना वाग्रेको कोविड सिना चही अनि लैगिदना कैथेंदि पुरा सिरे तबदबु आई हाजिने सरकारना मतेंग पीनी हाय कनो तब कोफम फंबिंगै हाय दो कदाइदा पीरिनो कोइसु खंगदे कोइ इसामक्ति फंगजद्रे फंगदबा मयाम अमा यावरि कैथेन सिदैदा कना फंगिबनो कमाय तोरिबनो दु खंगद्रे अदुगा अखोइ इसासु फंगदे कोविड की वारबा मतमदुदा इथरै माइबेन सिंग फंबसिंग दुगी अवाबा पीनी अवाबा मतेंग खरा दोइसु पांगनी हायबने अदो अखोइ आई इसागी साइतगिसु मयामगी साइतगिसु अदु कानाबदो अमता फंगदे हायतारे अदुगा अरोइबा चहीसिना लाकपसिदा ममांगी चहीसिदि याम वागरे अवाबगी अवाबा ngakta अदुबु कैथेम फमुबा अखोइदि पुथबगी पुथबा याम पुथरी तबदबु अनौबा चहीना लाकपसिदादि अना यावदबा यामना तंगदु लैताना लैबा याम फबा अनौबा अमा लाकपो ओइरसनु हाइबा वाफमदो थमजनी अदुइने कोविड ना चही खर लेप चही अनि लेपुरेदना अदुगी मतुंगदा अमुका फमकलकपसिदा पोटसिति कमाइन तौबिगे हजिक्सिना पोटसिति सुंगा याद्रे इमा कैथेंदि पुरा याद्रे कैगिनो हाइबदि कोविड सिना कैथेंजे थेंगुरबनिना ngसाइगी ऑनलाइन अदगी युमदा योनबा मयाम अमा थोखरे कैथेंदि पुरा सिरे सिनि अखोइना हाइनिंगी जे थमनिंगी जे पुरा सिबैबु सिरे हौजि यंग मी लांकक फमदना तौरिबा मयाम जे पोटसिति अदुकी मतिक सरुंग मरी थोकपगिने अहुम हंदारे सिने अखोइना थमजनिंगी जे अदरिमा अनौबा चही लाकपसिदा लैंगाक्ता ओइना हाइजबा तारेको हाइदि लैंगाक्ता पाइखरनिंगबा थबकसे करी ओइना लैबी नत्रगा इमा होइजे लैंगाक्ता हाइबिगद्रा कनादा हाइरगा इमा होइगी जे फगतनबा से सिनबसे कमाइन तौबिगने अखोइना जे लैंगाक्ता होय लैंगाक्ता सु हाइगनी तौरिबसिंग से हाइबदि कैनो हाइबदि फननबा मयाम फननबा सिनबसे अदगी योलिबा खोलिबा मयाम हाइदि मागी ट्रेड हाइतारेको अदु माई मसाना कनो तौबदा योनजबा हाइदि मागी ट्रेड खाइदोगा अदगी अखोइगी लंबी नालादा योलिबा मयाम से सिसिना योनजलामनिना बाजार मनुंगदजु पुंसी सिरे सिमने अदो सिजे सरकारना फजना अमुक्तंग सिनबिरगा इमा कैथेंजे अमुक्तंग हिंगनबियु सिने अनौबा चही लाकपसिदा सिमतंग थमजनिंगे
ꯑꯍꯥꯟꯕꯗ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯖꯦꯅꯤꯇꯥ ꯍꯣꯏꯗ꯭ꯔꯣꯝ ꯑꯩ ꯂꯩꯐꯝꯅ ꯀꯩꯁꯥꯝꯊꯣꯡ ꯏꯔꯣꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯣ ꯖꯦꯅꯤꯇꯥꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯁꯦ ꯑꯔꯣꯏꯕ ꯆꯍꯤꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯃꯗꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗꯅꯦ ꯀꯩꯀꯩ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯀꯩꯀꯩ ꯊꯕꯛ ꯄꯥꯏꯈꯠꯍꯟꯅꯤꯡꯕ ꯑꯃꯗꯤ ꯀꯩ ꯑꯔꯣꯏꯕ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯩꯀꯩ ꯋꯥꯠꯍꯧꯕꯒꯨꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯒ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯔꯥ ꯇꯞꯅ ꯄꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃꯒ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯅꯕ ꯁꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯄꯣꯊꯥꯕꯤꯔꯝꯃꯦ ꯑꯗꯣ ꯏꯅꯦ ꯑꯩꯈꯣꯏꯁꯦ ꯏꯂꯤꯠ ꯇꯤꯚꯤꯗꯒꯤ ꯂꯥꯛꯆꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯏꯅꯦ ꯍꯣꯏꯗ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯔꯣꯏꯕ ꯆꯍꯤꯅ ꯂꯣꯏꯈꯤꯗꯣꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯍꯟꯅꯤꯡꯕ ꯊꯕꯛ ꯑꯃꯗꯤ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯃꯣꯠꯈꯩꯗꯣ ꯏꯅꯦ ꯍꯣꯏꯅ ꯈꯔ ꯐꯣꯡꯕꯤꯌꯨꯅꯦ ꯕꯦꯝ ꯑꯩꯈꯣꯏꯅ ꯍꯥꯏꯌꯣꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯄ꯭ꯔꯦꯖꯦꯟꯁꯦ ꯌꯥꯝ ꯏꯔꯥꯡ ꯇꯧꯋꯦ ꯐꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯄꯣꯠ ꯊꯝꯃꯣ ꯍꯥꯏꯅ ꯑꯃꯨꯛ ꯊꯝꯃꯦ ꯊꯝꯕ ꯌꯥꯗꯦ ꯑꯃꯨꯛ ꯌꯣꯟꯕ ꯌꯥꯗꯦ ꯆꯔꯥꯡꯅꯕ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯤ ꯇꯥꯜꯂ ꯆꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯍꯟꯗꯛ 2022ꯅ ꯂꯣꯏꯕꯁꯤꯗꯀꯣ ꯂꯣꯏꯅꯃꯛ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯂꯣꯏ ꯄꯨꯈ꯭ꯔꯁꯅꯨ ꯍꯟꯗꯛ ꯑꯉꯥꯡ 9 ꯑꯃ ꯑꯣꯖꯥ ꯌꯥꯎꯅ ꯂꯩꯈꯤꯗꯦ ꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯥꯒꯩꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ 2023ꯅ ꯂꯥꯛꯄꯁꯤꯗ ꯑꯐꯕꯗ ꯑꯣꯏꯖꯔꯒꯦ ꯑꯐꯕꯗꯁꯨ ꯑꯣꯏꯁꯅꯨ ꯂꯩꯕꯥꯛꯁꯦ ꯏꯔꯥꯡ ꯂꯩꯇꯕ ꯑꯣꯏꯔꯁꯅꯨ ꯅꯣꯏ ꯇꯨꯡ ꯀꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯃꯌꯥꯝꯒꯤ ꯏꯅꯦꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯊꯝꯕꯤꯔꯝꯃꯨꯅꯦ ꯊꯥꯡꯃꯩꯕꯟ ꯀꯥꯔꯕꯝ ꯂꯩꯀꯥꯏ ꯗꯦꯝ ꯀꯣꯂꯦꯖ ꯒꯦꯠ ꯑꯩꯒꯤ ꯃꯤꯡ ꯉꯥꯡꯕꯝ ꯑꯣꯡꯕꯤ ꯁꯟꯗꯥꯔꯥꯅꯤ ꯑꯣ ꯏꯕꯦꯝ ꯑꯩꯈꯣꯏꯅꯅꯦ ꯁꯨꯝ ꯐꯝꯕꯁꯤꯗ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯗꯤ ꯄꯣꯠꯁꯨ ꯌꯥꯝ ꯁꯤꯠꯄ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯔꯛꯁꯤ ꯏꯁꯩꯁꯨ ꯁꯨꯝ ꯈꯟꯕ ꯂꯥꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯖꯅꯤ ꯀꯥꯏꯅ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯖꯅꯤꯒ ꯈꯜꯂꯦ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯒꯦ ꯃꯥꯅꯦ ꯑꯗꯨꯒꯤ ꯏꯁꯩꯒꯤ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯆꯔꯛꯀꯦ ꯑꯗꯣ ꯏꯅꯦ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯉꯪꯕꯤꯌꯣ ꯏꯅꯦꯒꯤ ꯑꯄꯥꯝꯕ ꯏꯁꯩꯗ ꯑꯣ ꯑꯗ ꯑꯈꯨꯟꯕ ꯃꯅꯤꯒꯤꯅꯦ ꯀꯩꯅꯣ ꯁꯗꯥꯟꯗꯒ ꯀꯩꯅꯣꯒ ꯔꯣꯁꯤꯕꯤꯅꯥꯅꯒ ꯁꯛꯄ ꯀꯩꯅꯣꯗꯣ ꯉꯧꯔꯕꯤ ꯃꯥꯏꯊꯣꯡꯗ ꯑꯉꯥꯡꯕ ꯈꯖꯥꯏ ꯁꯨꯝ ꯊꯥꯡꯕ ꯉꯝꯖꯅ ꯀꯣꯜꯂꯤꯕ ꯄꯤꯁꯨꯝ ꯑꯅꯤ ꯂꯨꯔꯕ ꯂꯥꯏꯖꯗꯒꯤ ꯍꯦꯜꯂꯤ ꯅꯪꯒꯤ ꯃꯤꯁꯅ ꯑꯅꯤꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯂꯛꯄꯗꯤ ꯀꯔꯤ ꯄꯥꯈꯣꯡꯅꯣ ꯆꯜꯂꯤꯕ ꯌꯥꯔꯦ ꯌꯥꯝ ꯐꯖꯩ ꯏꯅꯦ ꯏꯅꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯐꯝꯕꯤꯔꯝꯃꯦ ꯑꯗꯣ ꯑꯩ ꯀꯥꯈꯠꯆꯔꯛꯑꯒ ꯋꯥꯍꯪ ꯄꯥꯎꯪ ꯈꯔ ꯇꯧꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯏꯅꯦ ꯑꯗꯣ ꯏꯅꯦ ꯍꯣꯏꯒꯤ ꯑꯃꯃꯝꯇ ꯑꯣꯏꯅꯅꯦ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯃꯃꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨꯅꯦ ꯏꯅꯦꯗꯒꯤ ꯍꯥꯟꯅ ꯍꯧꯖꯔꯛꯀꯦ ꯅꯝꯕꯣꯟ ꯃꯥꯏꯕꯝ ꯆꯤꯡꯃ ꯃꯤꯡꯂꯣ ꯃꯤꯟꯆꯥ ꯑꯩꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗꯩꯅꯦ ꯑꯩ ꯃꯤꯡ ꯑꯝꯂꯥ ꯀꯧꯋꯦ ꯃꯤꯅꯥ ꯊꯥꯡꯃꯩꯕꯟ ꯂꯝꯗꯦꯡꯗꯒꯤ ꯁꯨꯔꯃꯂꯥ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗꯒꯤ ꯗꯌꯥꯅꯤ ꯁꯤꯅꯨꯡꯒꯩꯗꯒꯤ ꯍꯨꯏꯅꯤꯡꯁꯤꯡꯕ ꯃꯦꯝꯆꯥ ꯇꯣꯝꯕꯤ ꯑꯁ ꯂꯝ ꯇꯣꯉꯥꯟꯕꯗꯒꯤ ꯄꯨꯟꯁꯤꯜꯂꯒ ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯝꯕꯤꯔꯝꯃꯦꯕꯀோ ꯑꯗꯣ ꯏꯅꯦ ꯑꯔꯣꯏꯕ ꯆꯍꯤꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯗꯅꯦ ꯄꯥꯏꯈꯠꯍꯧꯗꯕ ꯇꯧꯍꯧꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗ ꯀꯔꯤ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ ꯑꯗꯩ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗ ꯁꯨꯝ ꯑꯗꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯅ꯭ꯌꯨ ꯏꯌꯔ ꯂꯥꯛꯄꯁꯤꯗ ꯀꯩ ꯋꯤꯁ ꯄꯤꯅꯤꯡꯉꯦ ꯈꯔ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯛ ꯚꯦꯟꯗꯔꯁꯦ ꯁꯔꯀꯥꯔꯅꯅꯦ ꯑꯣꯛꯇꯣꯕꯔꯒꯤ 16ꯗꯒꯤꯅꯦ ꯆꯪꯉꯣꯅ ꯆꯪꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯅꯦꯅꯥ ꯇꯥꯅ ꯑꯃꯨꯛ ꯐꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯇꯥꯡ ꯀꯌꯥꯅꯣ नहान कनो तौगिदो अदैद मु सरकार नमु मोइना अमु हुजिक रोटेशन तौनी खोनी काय तौबसे सुगुम्बसे अनौबो चाहिना लाकपसिदने अखोइना सुगुम्बा रोटेशन जे तौदना अयुकी पुंग तरुक तगिना अदुम नुमिदांग वाइरम पुंग तरुक को अदुम फम्बसे नेना ताना फम्बदो अखोइ अदु दो पामे नेगिसो अनौबो चाहिना लाकपसिदा करी अपाम्बा मोट फोंदोकनिंग फोंदोक ꯑꯩꯒꯤꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯑꯗꯩ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇ꯭रीꯠ ꯚꯦꯟꯗꯔ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯅꯦꯅꯥ ꯇꯥꯅ ꯐꯝꯕ ꯄꯥꯝꯖꯔꯦꯕ ꯍꯥꯏꯕꯗꯤ ꯇꯪꯗꯨ ꯂꯩꯇꯥꯔꯒ ꯐꯝꯖꯔꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯐꯝꯕꯤ ꯑꯗꯣ ꯏꯅꯦ ꯍꯣꯏ ꯃꯔꯛꯇꯒꯤ ꯈꯣꯟꯖꯦꯜ ꯐꯖꯕ ꯑꯝꯇ ꯏꯁꯩ ꯑꯝꯇꯗꯤ ꯁꯛꯄꯤꯔꯣ ꯑꯗꯨꯅ ꯄꯣꯠ ꯌꯣꯜꯂꯛꯄꯅꯤꯅ ꯁꯨꯝ ꯋꯥꯏꯗꯅ ꯁꯨꯝ ꯐꯝꯖꯜꯂꯛꯑꯒꯗꯤ ꯑꯗꯣ ꯉꯥꯏꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯃꯇꯥꯡ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯇꯩꯁꯤꯕꯣ
ꯂꯧꯔꯦꯝꯕꯝ ꯕꯦꯗꯄꯇꯤꯒꯤ ꯈꯨꯅꯨꯡ ꯏꯁꯩ ꯃꯇꯦꯛ ꯈꯤꯇꯪ ꯁꯥꯒꯦ ꯃꯥꯟꯕ ꯃꯥꯟꯗꯕ ꯈꯪꯗ꯭ꯔꯦꯀꯣ ꯋꯥꯠꯇꯦ ꯇꯨꯞꯇꯦ ꯊꯋꯥꯃꯤꯆꯥ ꯊꯣꯛꯂꯤꯑꯇꯤ ꯌꯥꯁꯤꯗ ꯅꯣꯡꯁꯨ ꯃꯪꯂꯤꯑꯦ ꯊꯥꯁꯨ ꯊꯣꯛꯂꯤꯑꯦ ꯋꯥꯠꯇꯦ ꯇꯨꯞꯇꯦ ꯊꯋꯥꯃꯤꯆꯥ ꯊꯣꯛꯂꯤꯑꯇꯤ ꯌꯥꯁꯤꯗ ꯃꯇꯦꯛꯁꯤꯗꯪ ꯊꯥꯒꯠ ꯂꯣꯏꯁꯜꯂꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯅꯦ ꯍꯣꯏꯒꯤ ꯄꯣꯠꯁꯤꯠꯁꯨ ꯍꯦꯟꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯏꯅꯦ ꯍꯣꯏ ꯄꯣꯠꯁꯤꯠ ꯍꯦꯟꯅ ꯐꯗꯅ ꯏꯅꯦ ꯍꯣꯏ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨꯀꯣ ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯅꯦ ꯍꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯖꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯕꯁꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯅꯣꯏꯁꯨ ꯑꯍꯦꯟꯕ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯅꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯏꯒꯤ ꯑꯍꯦꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯞꯆꯟꯗꯅ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯤꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯔꯁꯅꯨꯅ ꯍꯥꯏꯖꯔꯤ ꯁꯤꯗ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠꯁꯤꯗ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯤꯔꯝꯃꯦ ꯑꯗꯣ ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯗꯒꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯍꯪꯖꯒꯦꯀꯣ ꯏꯅꯦ ꯍꯣꯏꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯟꯅ ꯍꯪꯕ ꯍꯧꯔꯒꯦ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯈꯣꯟꯗ꯭ꯔꯥꯝ ꯖꯣꯏꯃꯇꯤ ꯂꯩꯃ ꯑꯩꯒꯤ ꯃꯤꯡ ꯌꯨꯝꯅꯥꯝ ꯁꯨꯃꯣꯂꯥ ꯂꯩꯃ ꯍꯋꯥꯏꯕꯝ ꯊꯣꯏꯕꯤ ꯂꯩꯃ ꯉꯥꯁꯦꯄꯝꯕꯤ ꯕꯤꯅꯣ ꯂꯩꯃ ꯂꯩꯐꯝ ꯍꯥꯏꯔꯝꯗ꯭ꯔꯤ ꯊꯥꯡꯃꯩꯕꯟ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯑꯩꯒꯤ ꯃꯤꯡ ꯈꯥꯎꯕꯣꯝꯕꯤ ꯄ꯭ꯔꯦꯃꯤꯂꯥ ꯂꯩꯃ ꯀꯣꯡꯄꯥꯟ ꯅꯤꯡꯊꯧ ꯂꯩꯀꯥꯏ ꯑꯩ ꯃꯤꯡ ꯋꯥꯡꯒꯣꯏꯗꯒꯤꯅꯤ ꯑꯩ ꯊꯧꯅꯥꯝꯖꯝ ꯂꯩꯀꯥꯏꯗꯩꯅꯤ ꯑꯩ ꯁꯣꯔꯥ ꯈꯥꯏꯃꯟ ꯇꯣꯝꯕꯤ ꯗꯦꯕꯤ ꯑꯩꯒꯤ ꯃꯤꯡ ꯁꯣꯔꯣ ꯀꯧꯏ ꯑꯈꯥꯝꯗꯥꯏꯗ ꯂꯝꯁꯥꯡꯗꯒꯤꯅꯤ ꯑꯩꯒꯤ ꯏꯃꯤꯡ ꯑꯥꯔ.ꯀꯦ. ꯏꯟꯗꯤꯔꯥ ꯎꯂꯧ ꯃꯈꯥ ꯏꯅꯦ ꯑꯃꯨꯛꯀ ꯍꯥꯏꯕꯤꯔꯝꯃꯣ ꯇꯥꯡꯊꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯁꯣꯔꯥ ꯈꯥꯏꯕꯝ ꯑꯩꯒꯤꯅ ꯊꯤꯅꯨꯡꯒꯩꯗꯒꯤ ꯍꯨꯅꯤꯡꯁꯤꯃ ꯃꯦꯆꯥ ꯇꯣꯝꯕꯤ ꯑꯗ ꯏꯅꯦ ꯍꯣꯏ ꯉꯁꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯕꯤꯔꯝꯃꯤꯁꯦ ꯍꯥꯏꯗꯤ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯀꯔꯤ ꯇꯧꯕꯩ ꯂꯩꯕꯤꯔꯝꯃꯤꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯄꯣꯠ ꯌꯣꯟꯕꯒ ꯍꯦꯛ ꯂꯦꯞꯊꯣꯛꯄꯈꯩ ꯄꯨꯜꯂꯒ ꯂꯩꯔꯝꯃꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯦ ꯉꯁꯤꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯉꯁꯤ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤꯁꯦ ꯑꯔꯣꯏꯕ ꯆꯍꯤꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯒꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗꯅꯦ ꯏꯅꯦ ꯍꯣꯏꯗ ꯀꯔꯤ ꯍꯥꯏꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯕꯗꯣ ꯑꯗꯨ ꯈꯔ ꯊꯝꯕꯤꯌꯨꯅꯦ ꯑꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯕꯨ ꯌꯥꯝ ꯊꯝꯅꯤꯡꯉꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯤ ꯐꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ 2011ꯗ ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯦ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯅꯦꯅ ꯆꯪꯉꯛꯑꯀꯥꯟꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯦ ꯑꯩꯈꯣꯏ ꯐꯝꯃꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯃꯁꯛ ꯈꯪꯕꯤꯗꯦꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤ ꯂꯩꯔꯝꯕꯗ ꯇꯥꯟꯊꯣꯛꯄ ꯑꯗꯒꯤ ꯆꯠꯊꯣꯛꯑꯣ ꯍꯥꯏꯕ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯀꯥꯡꯕꯨꯅꯕꯨꯗꯤ ꯂꯩꯔꯒ ꯆꯠꯈ꯭ꯔꯒꯁꯨ ꯍꯦꯛ ꯊꯪꯅꯕꯗꯗꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯀꯩꯊꯦꯜꯁꯦ ꯁꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯇꯪ ꯇꯥꯅ ꯑꯩꯈꯣꯏ ꯆꯪꯉꯒ ꯐꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯉꯒ ꯐꯝꯃꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯩꯊꯦꯜ ꯐꯝꯃꯤ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯤ ꯄꯤꯛꯄ ꯃꯦꯝꯕꯔꯁꯤꯡꯅꯗꯤ ꯌꯥꯝꯕꯅꯤꯅ ꯐꯝꯐꯝꯁꯦ ꯆꯟꯗꯕ ꯑꯗꯨ ꯑꯁꯤꯒꯨꯝꯕ ꯆꯟꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯄꯁꯤꯗ ꯉꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯕꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯁꯤꯁꯦ ꯁꯣꯞ ꯇꯧꯔꯦ ꯑꯩꯈꯣꯏ ꯌꯥꯅꯖꯔꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯄꯤꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯄꯥꯝꯅ ꯂꯧꯖꯔꯦ ꯍꯥꯏꯕꯒꯤ ꯌꯥꯅꯕ ꯑꯃ ꯅꯨꯃꯤꯠꯅꯦꯕ ꯉꯁꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯉꯁꯤꯁꯦ ꯏꯅꯦꯒꯤꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯄꯥꯎꯗꯝ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯅ ꯍꯥꯏꯕꯤꯈꯤꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯍꯥꯟꯒ ꯌꯥꯗꯗꯅ ꯌꯦꯠꯅꯔꯒ ꯂꯩꯔꯛꯄ ꯃꯐꯝꯁꯦ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯇꯣ ꯁꯣꯞ ꯇꯧꯃꯤꯟꯅꯔꯒ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯐꯝꯕꯒꯤ ꯑꯌꯥꯕ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯆꯥ ꯊꯥꯛꯄ ꯉꯝꯅꯕ ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯀꯩꯊꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯅꯕꯒꯤ ꯎꯄꯥꯏ ꯊꯤꯐꯝ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯑꯔꯣꯏꯕ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯐꯝꯃꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯌꯥꯝꯅꯁꯨ ꯂꯣꯏ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯒꯗꯁꯨ ꯂꯣꯏ ꯍꯥꯏꯔꯦ ꯂꯣꯏ ꯌꯥꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯗꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩ ꯂꯩꯇꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯦꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯝꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯋꯥ ꯑꯅꯥ ꯂꯩꯇꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯨꯡ ꯀꯣꯏꯅ ꯐꯝꯃꯤꯟꯅꯕ ꯁꯤꯅꯤ ꯑꯩ ꯁꯔꯀꯥꯔꯗꯁꯨ ꯑꯩ ꯊꯦꯡꯛꯁ ꯍꯥꯏꯖꯔꯤ ꯑꯔꯤꯕ ꯆꯍꯤꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯃꯗꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯆꯥ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ ꯑꯃꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ELITETVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯄꯥꯔꯤꯇꯣꯟ ꯀꯣꯟꯊꯧꯖꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕꯤ ꯁꯅꯥ ꯍꯦꯃꯥꯝ ELITE ꯅ꯭ꯌꯨꯁ